Malemgi miyamna thoidok hendokna sakhangnabi masagi chahi 12 khak ngairibi Sal environmentist Licypriya Kangujamna European Parliament da Manipurgi Wapham Pukhtkhat Malemgi miyamda paudongkhre hairi. European Union ki MP na Licypriya Kangujam bu barton tawrakpadagi European Parliament da wa ngangbagi khudongchaba phangkhibani. Licypriya na MP adu Unaduna kukina tauriba lan asi narco terrorism ni maitai na hauba natte haiduna mayek sengna tappaudong ki so hairi maitai su India gi minority tribal amani Manipurgi history chahi lising manga hena leijai malemgi history da Anglo ki war thokiba leite lairabadi European Union na khudam yauna puthok piyo haiki thogliba lal asi mahausagi khusem nungsiba maitai ga drug pambi oiriba popi nungsiba ko Kuki Kangluki Marakta Thokpa Lalni Hainasu Licypriya na MP Singh aduda paudongki